Kuki militant sing na afaba khuchukutlai season aduna maitei singi mathakta drone bombing amadi nongmai kaya kapsilaktuna kautruk kadangban chahi kunthamathoi surabi mauna ha ama hatkhiba kaya amana asok apan nanghankre thaudok sing asi thoklaba fawbada central force sing na yengduna leithokpa Kuki militant sing da action amata lokhataba si kanglaipa kanbalup Manipur KKLM na condemn tawrakli ngasi KKLM Manipur na Thadorakpa Cherol amagi matung ina Manipur leinak tagi sakti lauthok pikhrabani na erang asi lakshinaba hotnabada kaya wana hotnaringai cherak asida Central leinak nasu Manipur miyam ngakpi senbinaba thadokpa haibasi laibak thibani houjik Chief Minister sillaga erang asigi waroisin purakadaba natte houjik mathou taribasi Central leinak na erang asi lakshinaba akaknaba thabak paikhatpani Yengduna Leibagi Matam Nattre haina KKLM na fongdorakli Drone season naraga attack tawrakpa haibasi achamba thong natte masi India ge internal security da singnarakpani Indian Union ge integrity da singnabani Kuki ge attack asi foreign ge khut yaudana oithokloidaba thongni central lengak na thong asi yamna lumna lofam thoi nation asi ge unity khudong thiba fibam da lakle Manipur ge irang asi ethnic conflict natre masi foreign aggression kuki element Hingsa yaitambagi mawongda kuki na tawrakliba thawong asige matik chaba paukhum central lengak na pifam thoi drone attack chathakiba sing faduna chairak piba haibasi central lengak ki tawfam thokpani haina fongdorakli